पैसागी हाइबो वफमदुदी CM की साइड हाइबा तारे सरकार की साइड तक की पलकते अदुगा GSC की साइड तक की पल्लुबा लेते हाइबा सिमतंग अखोई ngasi gi press ki khudong chab si lauraga ai miyam nge mafamda thamje madugi oiba moi mi pha mi phun taure haibagi aikoi moina aikoi da information aikoi gi wahaina hairakpadi aikoi thengnare tawbatabu madu aikoi na official oina thoglaktana masima phare natraga pulle natraga na eni aikoi na magi photo phari ba misi gi photo aikoi uba aikoi hauji phoggi di leitri aduga aikoi gi demand gi oina di अखोइना तालिबा डिमांड सिंगसिदा अहानबा ओइना अखोइना GSC सिंगी माइकै अमदि CSO सिंगी अखोइगी माइकै दगिदि खुदिंगमक अमुक्ता द पीबगी खुदोंग चाबदो लैरोइदबा गी फिबम अमदि पिरकने हाइबगी थाजबदो अखोइदा लैतबनिना अहानबा ओइना अखोइना अखोइगी खुंगम सिगा नक्नाना लैरिबा अखोइगी हंदकी थौदोक सिदा हाइतारेको यामना इदी मसागी मथौ निंथीना पांथोखिद्रबा सेंट्रल फोर्सिंग से अखोई चिंगयादा होंजिलनखिबा अदुगा स्टेट फोर्सिंग सिना अखोई ngaaba matam aduda GSC amadi tongan tongan ma CSO singa amuk phaminaraga अखोई असीबा हक्चांग लौबा लौदबगी matang adu lakani haina ai thamjagi अदुगा सैता मनौदी समलनबदी हाइग्रेबो अमुक्तंग हना कितंग क्लियर ओना हायनिंग बाइतारेको मयेक सिंगदो जुजि सोशल मीडिया दा फोंदो GSC ना पैसा लौग्रे हैबा मा देन उनरुबगी फोटो गा कोनाना मिसगाइड हाइगद्रा लाना चनबा मओंग अमला हाइदा थितसेना अदुम याम चेना फ्री फ्रेम ओना हाइबा पैसा लौरुबा लेब्रा अदुगा मसिम ताना मियाना फोंदोनरबे करी वाखम थनिंग अदु क्लियर ओना हाइबी मदुगी मयेक सेंबा बु अखोई फोटोग्राफ दा तांग 9 अप्रैल की तांग 9 दा अखोई नुमिदांग की मतम हाइबा तारे पुंग 9 की तंजा सिदा अखोई CM की मागी हॉल दा लमदम सिगी अखोई की केंद्र सिगी मोइरांग केंद्र की MLA यावना होम मिनिस्टर यावना अमदी मागी तोंगान तोंगान कोलिक MLA सिंग यावना अखोई GSC के पुन्ना अखोई फमिनबगी फोटोग्राफ नि अखोई ngasi प्रेस अखोई सोशल मीडिया सिंग दा चाइथोरग्लिबदो मधु सुमना खकी मखोइगा अखोइगा जानबगी ओइबा वाफम अमा फौबा CM की साइड तगीसु असि तौरगा जानरसि हाइबा थमकबा लेते अदुगा GSC की साइड तगीसु अखोइ मसी पीरो अखोइ जानरसि हाइबा वाफम अमा फौबा लेते पैसागी हाइबा वाफम दुदी CM की साइड हाइबा तारे सरकार की साइड तगीसु पलकते अदुगा GSC की साइड तगीसु पल्लुबा लेते हाइबा सिमतंग अखोइ ngasi gi press ki khudong chab si lauraga ai miyam nge mafamda thamje damo lana sandoi ba singdo khani ma le bi lakki ra ga haitare na ana adum tang appeal to bi okay aduna ai koi gi asigumba GSC ga ai koi lupa lakh tara piraga koi gi laigidraba imung siga ai koi yasinna duna laikhre hairiba wafam asi masi matang leibak miyam gi mamangda amadi ekoi press ki khutangda amukka hana ekoi sengdokchari ekoi masiguma thabak asi ekoi amukta ekoi janakhiba leite maramaduna kanagumba isilinau CSO oisanu club organization oisanu maira paibi oisanu hairiba singado singnaba leiragadi ekoi gi inakta lakpiraga phaminaraga kadai phauba chumbage natragana kari tauribage haibadu khanaraga tanaraga ekoi khudingma khangmina si haiba wafam se aroi boina simtanga thamjagi charter of demand sing asida yauriba ekoi wafam sing ase ekoi mai pakna bo honabada ekoi punna saruk yaminaduna ekoi hotna minasi haiba wafam simatanga thamjage makhongna ekoi laaga haitare mafam se laaga mongoi home minister ga aduga makoi gi dije laaga yingchingani haina मकोइना हाइरकपदगे कोइ खर पंथबनी मकोइ ngarang लाखरे बको सोशल मीडिया सिंगदा अखोइगी GSC गी मियोइ सिंग करिगुम्बा लुपा लाख तरा तरा पीदुना जासिनब थोमगदी GSC गी मेंबर खुदिंगमकी युमसिंग मई थागनी हाइबना सिंगबा ताबदा यामना नुंगाइतबा असिगुम्बा वाहि वाता कया सोशल मीडिया दा संदुकपीरिबा इसिलिनाव मरो मपांग अदेदि क्लब ऑर्गेनाइजेशन CSO खुदिंगमकना करिगुम्बा
ꯇꯧꯒꯦ ꯍꯥꯏꯗꯤ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯄꯒꯟꯗꯥ ꯑꯁꯤ ꯁꯟꯗꯣꯛꯀꯦ ꯍꯥꯏꯅ ꯈꯜꯂꯝꯕ ꯇꯥꯔꯒꯁꯨ ꯃꯗꯨ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯁꯟꯗꯣꯛꯄꯤꯔꯅꯨ ꯃꯗꯨ ꯀꯔꯤꯒꯨꯝꯕ ꯁꯟꯗꯣꯛꯄꯤꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ JACꯕꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯗꯨꯅ ꯑꯃꯗꯤ ꯇꯥꯟꯅꯃꯤꯟꯅꯗꯨꯅ ꯀꯔꯝꯕ ꯑꯐꯕ ꯃꯥꯏꯌꯣꯟꯗ ꯆꯠꯃꯤꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯆꯥꯔꯇꯔ ꯑꯣꯐ ꯗꯤꯃꯥꯟꯁꯤꯡ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏ ꯋꯥꯐꯝꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯗꯨꯅ ꯑꯩꯈꯣꯏ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯁꯤꯃꯇꯪꯒ ꯊꯝꯖꯒꯦ ꯃꯣꯏꯅ ꯍꯥꯏꯔꯛꯄꯗꯤꯀꯣ ꯃꯣꯏꯅ ꯍꯥꯏꯔꯛꯄꯗ ꯑꯩꯈꯣꯏꯅ ꯏꯔꯤꯕ ꯗꯤꯃꯥꯟꯁꯤꯡꯁꯦ ꯆꯥꯔꯇꯔ ꯑꯣꯐ ꯗꯤꯃꯥꯟꯁꯤꯡꯁꯦ ꯃꯈꯣꯏ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯗ ꯑꯍꯥꯟꯕꯒꯤ ꯊꯕꯛꯁꯦ ꯃꯁꯤ ꯃꯣꯏ NIAꯅ ꯊꯤꯗꯣꯛꯑꯦ ꯍꯥꯏꯔꯦ ꯊꯤꯕ ꯍꯥꯏꯔꯦ ꯑꯅꯤꯁꯨꯕꯒꯤ ꯊꯕꯛꯁꯤꯃ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯒ ꯃꯁꯤ ꯐꯝꯃꯤꯟꯅꯔꯒ CMꯒ ꯐꯝꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯃꯁꯦ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯅꯕ ꯃꯈꯣꯏ ꯈꯟꯅꯕ ꯍꯧꯔꯕꯅꯤ ꯅꯈꯣꯏꯅꯁꯨ ꯁꯤ ꯍꯥꯞꯄꯛꯑꯦ ꯌꯥꯝ ꯐꯔꯦ ꯃꯣꯏ ꯍꯥꯏꯔꯛꯏꯁꯦꯀꯣ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯗꯒꯤ ꯋꯥꯔꯦꯞꯁꯤꯃꯗꯤ ꯃꯈꯣꯏ ꯁ꯭ꯇꯦꯠꯀꯤ ꯄꯔꯚ꯭ꯌꯨꯗ ꯂꯩꯇꯦ ꯃꯁꯤ ꯑꯩꯈꯣꯏ ꯁꯦꯟꯇꯔꯒꯤ ꯊꯕꯛ ꯑꯣꯏꯒꯅꯤ ꯃꯗꯨꯅ ꯃꯁꯤꯃꯗꯤ ꯃꯈꯣꯏ ꯉꯝꯃꯣꯏ ꯍꯥꯏꯅ ꯁꯦꯡ ꯉꯝꯒꯗꯕ ꯊꯕꯛꯇ ꯃꯍꯥꯛ ꯉꯝꯒꯅꯤ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯑꯩꯗꯤ ꯃꯗꯨ ꯍꯥꯏꯕ ꯉꯝꯃꯣꯏ ꯍꯥꯏꯅ CMꯅ ꯗꯥꯏꯔꯦꯛ ꯃꯆꯤꯟꯅ ꯍꯥꯏꯔꯛꯑꯦ ꯁꯤꯃꯗꯤꯀꯣ ꯑꯗꯨꯒ ꯃꯔꯤꯁꯨꯕꯒꯤꯁꯤꯅ ꯃꯥꯒꯤ ꯗꯥꯏꯇ ꯈꯨꯗꯤꯡꯃꯛꯁꯦ ꯍꯧꯖꯤꯛꯃꯛꯁꯨ ꯑꯩꯈꯣꯏꯒꯤ ꯔꯥꯖ ꯃꯦꯗꯤꯁꯤꯇꯤꯒ ꯃꯥꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯥꯏ ꯐꯥꯎꯟꯗꯔꯒ ꯈꯨꯗꯛꯇꯨꯗ ꯐꯣꯟ ꯐꯥꯎꯅꯔꯒ ꯑꯩꯈꯣꯏ ꯃꯗꯨꯃꯛ ꯍꯧꯖꯤꯛ ꯔꯥꯖ ꯃꯦꯗꯤꯁꯤꯇꯤꯅꯁꯨ ꯃꯥꯒꯤ ꯍꯥꯏꯕ ꯏꯟꯖꯨꯔꯤ ꯑꯁꯣꯛꯄ ꯈꯨꯗꯤꯡꯃꯛ ꯃꯦ ꯑꯩꯈꯣꯏꯒꯤ 3ꯗꯒꯤ ꯇꯧꯔꯛꯄꯗ ꯁꯣꯛꯂꯩꯕ ꯈꯨꯗꯤꯡꯃꯛ ꯃꯥꯏ ꯐ꯭ꯔꯤ ꯑꯣꯐ ꯀꯣꯁꯇ ꯂꯣꯏꯅ ꯂꯥꯏꯌꯦꯡꯉꯒ ꯂꯥꯛꯏ ꯍꯧꯖꯤꯛꯁꯨ ꯂꯥꯏꯌꯦꯡꯉꯤ ꯍꯥꯏꯅ ꯍꯥꯏ ꯀꯔꯤꯒꯨꯝꯕ ꯔꯥꯖꯇ ꯀꯔꯤꯒꯨꯝꯕ ꯐꯪꯗꯕ ꯍꯤꯗꯥꯛ ꯌꯥꯎꯔꯒꯗꯤ ꯃꯗꯨꯒꯤ ꯍꯤꯗꯥꯛꯇꯨꯅ ꯒꯣꯔꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤ ꯒꯣꯔꯃꯦꯟꯅ ꯇꯧꯒꯅꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯑꯗꯨꯃꯥꯏꯅ ꯊꯝꯕꯤꯔꯛꯑꯦ ꯁꯤꯗꯩꯁꯤꯗ ꯅꯪꯒꯤꯁꯦ ꯑꯩ ꯀꯔꯝꯇ ꯍꯪꯍꯧꯒꯦ ꯅꯪꯁꯦ ꯁꯨꯛꯁꯤꯀꯨꯟ ꯁꯦꯝꯅꯤ ꯍꯥꯏꯕ ꯅꯠꯇꯦ ꯆꯦꯟꯅꯕ ꯀꯌꯥ ꯑꯃ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯂꯩꯌꯦꯕ ꯃꯔꯝꯗꯤ ꯃꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯒꯤ ꯉꯍꯥꯟ ꯑꯅꯤꯁꯨꯕ ꯕꯣꯝ ꯕ꯭ꯂꯥꯁ ꯑꯦꯛꯁꯄꯥꯔꯠꯁꯤꯡꯗꯨꯅ ꯃꯈꯣꯏꯗꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯝꯃꯦ ꯍꯥꯏꯕ ꯑꯗꯨꯅ ꯃꯗꯨꯒꯤ ꯊꯕꯛꯇꯨꯗ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅꯁꯨ ꯃꯗꯨ ꯁꯣꯏꯗꯅ ꯃꯗꯨ ꯌꯦꯡꯁꯤꯜꯂꯒ ꯁꯣꯏꯗꯅ ꯇꯧꯍꯜꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯤ ꯂꯩ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯄꯥꯟꯗꯝꯁꯤꯕꯨ ꯄꯥꯡꯊꯣꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏ ꯌꯥꯕꯒꯤ ꯋꯥꯐꯝ ꯂꯩꯇꯦ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯃꯇꯝ ꯅꯣꯡꯃ ꯅꯤꯅꯤ ꯆꯣꯟꯊꯕ ꯈꯛꯀꯤ ꯑꯩꯈꯣꯏ ꯋꯥꯔꯤꯅꯤ ꯃꯈꯣꯏꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯂꯩꯔꯤꯕ ꯖꯒꯥꯁꯤꯡ ꯑꯁꯤ ꯃꯈꯣꯏ ꯑꯃꯨꯛꯇꯪ ꯃꯈꯣꯡꯅ ꯑꯩꯈꯣꯏ ꯂꯥꯛꯑꯒ ꯍꯥꯏꯇꯥꯔꯦ ꯃꯐꯝꯁꯦ ꯂꯥꯛꯑꯒ ꯃꯈꯣꯏ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯂꯥꯛꯑꯒ ꯌꯦꯡꯁꯤꯟꯒꯅꯤ ꯍꯥꯏꯅ ꯃꯈꯣꯏꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯈꯔ ꯄꯟꯊꯕꯅꯤ ꯃꯈꯣꯏ ꯉꯔꯥꯡ ꯂꯥꯛꯈ꯭ꯔꯦꯕꯀꯣ ꯉꯔꯥꯡ ꯂꯥꯛꯑꯦ ꯇꯧꯕꯇꯕꯨ ꯃꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃꯗꯤ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯐꯝꯃꯤꯟꯅꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯔꯛꯈꯤꯕꯗꯤ ꯂꯩꯇ꯭ꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯅꯣꯡꯃ ꯅꯤꯅꯤꯁꯤꯒꯤ ꯃꯅꯨꯡꯗ JACꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯁꯔꯀꯥꯔꯗ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯉꯁꯤꯃꯛ ꯅꯠꯇ꯭ꯔꯒ ꯍꯌꯦꯡꯃꯛ ꯑꯩꯈꯣꯏ ꯄꯥꯕ꯭ꯂꯤꯛ ꯃꯤꯇꯤꯡ ꯇꯧꯔꯒ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯈꯟꯅꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯖꯔꯤ